ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯇꯣꯂꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯕꯨ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟꯁꯨ ꯑꯊꯥꯞꯄ ꯌꯩꯊꯥꯈꯨꯜ ꯈꯨꯟꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯅꯕꯒꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯂꯝꯍꯥꯡꯗ ꯇꯨꯝꯂꯤꯉꯩ ꯍꯦꯂꯣꯏ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯕꯨꯠ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯇꯣꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯇꯥꯕ ꯂꯣꯏꯔꯒ ꯌꯩꯊꯥꯈꯨꯜ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯃꯄꯥ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥ ꯀꯨꯃꯥꯔꯕꯨ ꯄꯤꯖꯔꯕ ꯃꯇꯨꯡ ꯃꯄꯥ ꯀꯨꯃꯥꯔꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯗꯣ ꯏꯅꯨꯡ ꯉꯥꯟꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯨꯡ ꯉꯥꯟꯕꯤ, ꯇꯥ ꯇꯣꯂꯦꯟꯗꯨ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯌꯦ꯫ ꯏꯅꯦ ꯂꯩꯃꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣ? ꯏꯅꯨꯡ ꯉꯥꯟꯕꯤ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯊꯣꯏꯕꯤ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯃꯥꯅꯦ ꯇꯥ ꯇꯣꯂꯦꯟꯗꯣ ꯐꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯃꯥꯅꯗꯤ ꯅꯪꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯏꯅꯦ ꯂꯩꯃꯅꯅꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯕꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯏꯅꯨꯡ ꯉꯥꯟꯕꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯗꯨ ꯏꯅꯨꯡ ꯉꯥꯟꯕꯤ ꯇꯥ ꯇꯣꯝꯕꯗ ꯍꯪꯂꯁꯤꯔꯥ? ꯃꯉꯣꯟꯗ ꯍꯪꯗꯕꯗꯤ ꯂꯣꯏꯅ ꯈꯪꯒꯅꯤ꯫ ꯃꯗꯨꯗ ꯏꯅꯨꯡ ꯉꯥꯟꯕꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯇꯣꯂꯦꯟꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯇꯥ ꯇꯣꯂꯦꯟꯁꯨ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯊꯛꯂꯝꯃꯣꯏꯕ ꯃꯥꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯏꯅꯨꯡ ꯉꯥꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡꯗꯣ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯨꯋꯥꯡꯅ ꯃꯇꯥꯎ ꯈꯥꯕ, ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯇꯣꯂꯦꯟꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯏꯅꯨꯡ ꯉꯥꯟꯕꯤꯁꯤ ꯃꯇꯥꯎꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦꯅꯦ ꯍꯥ ꯃꯇꯥꯎ ꯈꯥꯕ? ꯃꯗꯨꯗ ꯈꯥꯕꯅ ꯑꯗꯨꯅꯤ ꯃꯇꯥꯎ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯇꯣꯂꯦꯟꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯏꯅꯨꯡ ꯉꯥꯟꯕꯤꯅ ꯑꯩꯕꯨ ꯌꯥꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯗꯤ ꯏꯅꯨꯡ ꯉꯥꯟꯕꯤꯗ ꯇꯣꯂꯦꯟꯁꯦ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯑꯣꯟꯁꯤꯜꯂꯛꯑꯅꯤ꯫ ꯇꯣꯂꯦꯟꯕꯨꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯎꯍꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯎ ꯃꯌꯥꯝ? ꯃꯗꯨꯗ ꯂꯨꯋꯥꯡꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯃꯇꯥꯎ ꯑꯗꯨꯗꯤ ꯇꯣꯂꯦꯟꯁꯤ ꯐꯠꯇꯕ ꯄꯥꯎꯁꯤ ꯁꯟꯗꯣꯛꯄ ꯍꯧꯔꯁꯤꯅꯦ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡꯗꯣ ꯏꯅꯨꯡ ꯉꯥꯟꯕꯤꯅ ꯈꯥꯕꯗ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯂꯦꯟꯕꯨ ꯂꯥꯟꯅ ꯎꯅꯅꯕ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯣꯂꯦꯟꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯇꯣꯂꯦꯟꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯩꯊꯥꯈꯨꯜ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯇꯣꯂꯦꯟ ꯃꯥꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯈꯨꯔꯥ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟ ꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ? ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟ ꯍꯪꯂꯤꯕꯕꯨ? ꯈꯨꯔꯥ ꯑꯩꯁꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤꯡꯕ꯫ ꯅꯪꯕꯨ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯇꯨꯁꯦ ꯃꯁꯤꯗꯒꯤ ꯊꯣꯡꯒꯥꯜ ꯃꯔꯤ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯌꯦꯠꯂꯣꯝꯗ ꯂꯩꯌꯨ ꯑꯗꯨꯒ ꯌꯨꯝ ꯑꯅꯤꯁꯨꯕꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯅꯤꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯐꯒꯅꯤ ꯈꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯂꯦꯟ
ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯇꯣꯂꯦꯟꯅ ꯂꯥꯛꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯍꯟꯗꯨ ꯑꯩꯈꯣꯏ ꯄꯥꯕ ꯈꯪꯕ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗ ꯉꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏꯗꯨꯅ ꯀꯔꯤꯒꯤ ꯌꯩꯊꯥꯈꯣꯜ ꯈꯨꯜ ꯑꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯕ ꯌꯨꯝꯁꯨ ꯂꯟꯅ ꯇꯥꯏ ꯑꯁꯣꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟ ꯉꯁꯥꯏ ꯑꯍꯟ ꯑꯃꯅ ꯇꯥꯛꯂꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯕꯨ ꯇꯣꯏꯅ ꯀꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯗꯨ ꯃꯁꯥ ꯉꯝꯗꯅ ꯊꯣꯛꯂꯛꯏ ꯃꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯁꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯇꯣꯂꯦꯟꯕꯨ ꯀꯧꯁꯤꯜꯂꯤ ꯇꯣꯂꯦꯟꯁꯨ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯁꯤ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯗꯅ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥ ꯑꯇꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯣꯖꯥ ꯑꯩꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯩꯊꯥꯈꯨꯜ ꯑꯁꯤꯗ मागी मरूप चाउरेन कौब अमा लैबनी न हाइबिरमी अदुना आई ओजाबु थिजरक्लिबनी वफम अदु ताबदा माइबा चाउरेना हा अदु नंगबु अइगी मरूप सिंखम लाक्पगी मचानी हाइबा अदो नंगी पाबदी कमदौरी ओजा अइखोइगी पाबदी लैखिदबा था अनि फाजरे ओजादा करिगुम्बा खरा हंगनिंगदना लामना लाक्चरिबनी ओजा हा अइगी मरूप लैखिद्रा हाइबा मतौ करमना लैखिदबनो हे असुमना हंगलकपदा तोलेन मपागी वारी पुंबा लिरमी असुमना वारी लीब लोरगा तोलेन हाइरई अदुननी ओजा अइना ओजादा अइना अइखोइ पाबगा यिकनबा कना लैबगे हाइबदो हंगबा लाक्चरिबनी ओजा वाफम अदु ताबदा अमाइबा चाउरेना इबुंगो नंगी मिंगना करी कौबा तोलेन कौजे ओजा मदुदा अमाइबा चाउरेना अमु इबुंगो तोलेन अइगी मरुकी थौदोक्तो अइ यंगनिंगबनी अदुबु अइसे इसा ngамदबा था हुम फाजिलक्ले खुल असिदा अमाइबा लैसेंबा कौबा अमाइबा अमा खुल पानदुना लैरी नंग ओजा मायो नबसु ngамद्रे खुल असिदा फत्रबा अमाइबा लैसेंबना मनिंग तौदुना लैरीबनी ओजा अइसु अमाइबनी अदुना ओजागी अनाबदो अइना येंगलगे ओजा कैसु कायदब नत्रो मदुदा अमाइबा चाउरेना हा नंगबु अमाइबनी हाइबा फरे दैबुंगो अदुदी नंग ओजागी अनाबसे हाना येंगो अदुगने नंगी पाबबु हाटखिबदो कनानो हाइबदो खंदोक्लसी अदुदी मतम खरा नंग ओजागी योम असिदा लैरोको इबुंगो मदुदा तोलेनसु होय हाइदुना यारे असुमना था कया तोलेनना अमाइबा चाउरेनबु येंगलमी तोलेनना येंबना अमाइबा चाउरेनदो हौजित्ती मपुंग फाना फरी नोंमदी अमाइबा चाउरेनना तोलेनदा हाइरई इबुंगो तोलेन नंगना येंबिबदगी नंगी ओजासु खरा मखैदी कंखले अनाबा पुंबा फरे हाइबि यारे अदुदी हाइखिबगी मतुंगिना ngasiदी नंगी पाबबु मतौ करमना कनाना हाटलिबनो हाइबदो ngasi अहिंग ngasiदा येंगसिको होय अइनसु हानदगी पामदन लैरिबनि ओजा असुमना तोलेन अमदी अमाइबा चाउरेन अहिंगी मतम ngaइखि मतमदि असुम हौखिबना नुमिदांगी मतम ओइसलक्ली चाउरेन अमदी तोलेनदो तोलेनगी मपागी येंगनबा सेम सारी तोलेनना येंगलबसु याय अदुबु तोलेन अमाइबगी माहै हैरबसु अमाइबगी चन्ना पथाब खंगदबना करमना येंगनी खंगद्रिबनी अमाइबा चाउरेन हाइरई इबुंगो तोलेन नंग मफम मसिदा लेंगदना लैयुको तोलेनसु होय हाइदुना अदुमक मफम अदुदा फमली मसिगी मतुंग अमाइबा चाउरेनना येंबा हौरक्ले असुमना अमाइबा चाउरेनना येंगलकपदा चाउरेनदो ममित्तगी मपी तारई अदुगा असुम येंगलिबदो लोइरगा तोलेनदा असुमना हाइरई इबुंगो अइगी मरुपसे लायोक तिनोक नत्ती नखोइगी खुल थंगनबदा लैरिबा अमाइबा सुनील हाइबा दुना तौरिबनी नुंगाइ खिद्रेदा मरुपतो हा
ꯑꯣꯖꯥ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯅꯪ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯁꯨꯡꯇꯣꯛ ꯇꯣꯛꯂꯣꯏ ꯅꯪꯁꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯑꯁꯝꯅ ꯇꯣꯂꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯑꯣꯠꯄ ꯍꯧꯈ꯭ꯔꯦꯗꯣ ꯈꯨꯜ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯅꯤꯗꯣ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯇꯣꯂꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯁꯨ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯑꯣꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯁꯦ ꯑꯃꯥꯏꯕꯒꯤ ꯃꯍꯩ ꯍꯩꯔꯕꯁꯨ ꯑꯃꯥꯏꯕꯒꯤ ꯆꯠꯅ ꯄꯊꯥꯞꯇꯤ ꯈꯪꯗ꯭ꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯁꯦ ꯑꯣꯖꯥꯅ ꯑꯃꯥꯏꯕꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯃꯗꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅꯅꯕ ꯑꯣꯖꯥ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯌꯥꯔꯦꯗ ꯍꯧꯒꯠꯂꯨ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯥꯏꯕ ꯀꯅꯥꯗꯁꯨ ꯇꯝꯕꯤꯗ꯭ꯔꯤꯕ ꯀꯌꯥ ꯅꯪꯒꯤ ꯑꯣꯖꯥꯅ ꯅꯪꯉꯣꯟꯗ ꯇꯝꯕꯤꯔꯒꯦꯀꯣ ꯑꯁꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯑꯗꯣ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯈꯥꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯊꯠꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯈꯥꯕꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯅꯪꯁꯤ ꯅꯥꯄꯜꯗꯤ ꯐꯖꯅ ꯂꯩꯀꯣ ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯖꯅ ꯌꯥꯎꯀꯩꯗꯧꯔꯒꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡꯁꯨ ꯈꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯏꯅꯨꯡ ꯉꯥꯟꯕꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯩꯀꯥꯟꯗꯒꯦ ꯍꯟꯁꯨ ꯍꯜꯂꯛꯂꯔꯣꯏꯗꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒꯤ ꯈꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔ ꯃꯇꯥꯎ ꯈꯥꯕ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯒꯦꯁꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ ꯃꯁꯤꯗ ꯏꯅꯨꯡ ꯉꯥꯟꯕꯤꯅ ꯑꯃꯨꯛ ꯈꯥꯕ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯟ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯈꯟꯕꯤꯔꯛꯀꯅꯨ ꯈꯥꯕ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯃꯄꯣꯛꯁꯤꯒꯤ ꯈꯜꯂꯨꯔꯅꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯁꯥꯎꯅ ꯆꯠꯈꯤ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯑꯔꯨꯕ ꯂꯥꯏꯌꯣꯟ ꯀꯌꯥ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤ ꯃꯥꯅ ꯂꯥꯏ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗ ꯊꯥꯔꯝꯃꯤ ꯂꯥꯏ ꯑꯗꯣ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯚꯨꯠ ꯑꯗꯨꯅ ꯌꯦꯅꯈꯥꯗ ꯂꯥꯛꯄꯗ ꯇꯣꯂꯦꯟ ꯃꯃꯥ ꯂꯩꯃꯁꯨ ꯈꯨꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯂꯩꯃꯁꯨ ꯚꯨꯠ ꯑꯗꯣ ꯎꯕꯗ ꯂꯥꯎꯕ ꯉꯝꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯚꯨꯠ ꯑꯗꯣ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯂꯩꯃꯗ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯂꯩꯗꯣ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯕꯦꯂꯩꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯏꯕꯦꯂꯩꯅ ꯎꯔꯦ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯗꯣ ꯏꯕꯦꯂꯩ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯂꯩꯃꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯂꯩꯃ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯂꯩꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯃꯒꯤ ꯁꯛꯐꯝ ꯑꯗꯣ ꯀꯔꯤꯅꯣꯃꯁꯨ ꯇꯧꯔꯛꯏ ꯑꯗꯨꯒ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯏꯕꯦꯂꯩꯅ ꯍꯟꯖꯤꯟ ꯀꯧꯔꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯈꯨꯝꯂꯛꯇ꯭ꯔꯤ ꯏꯕꯦꯂꯩ ꯂꯥꯏꯌꯣꯛꯅꯕ ꯃꯥꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯕꯨ ꯀꯧꯔꯝꯃꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯇꯣꯝꯕꯁꯨ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯆꯦꯁꯦ ꯂꯥꯏꯌꯣꯛꯅꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯪꯅꯅꯦ ꯃꯤ ꯈꯔ ꯑꯝꯇ ꯀꯧꯔꯨ ꯆꯠꯂꯨ ꯇꯣꯝꯕ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯤ ꯀꯧꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯤ ꯈꯔ ꯀꯧꯔꯒ ꯂꯥꯛꯂꯤ ꯃꯈꯣꯏ ꯂꯥꯛꯄꯗꯗꯤ ꯉꯁꯥꯏ ꯂꯩꯃꯕꯨ ꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯏꯕꯦꯂꯩꯗꯣ ꯂꯩꯃꯅ ꯈꯧꯔꯤ ꯆꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯏ ꯑꯍꯟ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯠꯇ नखोई कना कनानो खरा चलगा यार थूना अमुक्त कौरु चलु आई पंथरगनु
asomna ahan aduna hairakpada tomba amati pakhang masa kharaga tawduna khul thangana leiriba amaiba sunil bu kawba lakli asomna amaiba sunil amati tomba makhoi khara thongal da changlakliba do uri aruda ahan namana oza amaiba su yobirакletana oza amukti yengbiu somda lejari oza masida amaiba sunilna mayamna phanariba leimage manakta sanglaga yengli asomna ngai hak leiraga hairi khura masidi horen lai ama khoiramdrabadi yararoi aduna khura ai horen numidang waramdo lai gi sangadaba polam singadu puduna laklage adu phawbudi mayamna sinabiramlo asi haramlaga amaiba sunildo satkhri numidang wairamni amaiba sunildo leima khoida lai khoiram gani haiduna lakli asumna lakpana leimagi yum yarokli lekai miya madusu amaiba sunil lakpa ngairami lekai miya madugi marakta khaba amadi luwangsu yauribani amaiba sunil lakpa ubada ahan amana oza amaiba lakledana ngasai makai oza bu wana ngainaramlibani masida amaiba sunilna khura haujikti ai laklabanina lai khuramba se haurasi asi hairaga sunil lai khuramba haukri asomna ngaihak lai khoramlamlaga mayamda hairi is kari matawno mayam masidi khara luna thokadawri mina posem tawrakpani aduna mayam aina ngamgadaba mandre amaibagi wado tabada mayam ngakpana kham thiengli aduga ahanamana hairi oza kanana tarulibano ozanaga khangba ngamgadrom sibo ahan aduna kanana tarulibano hairakpa aduda amaiba sunilna humang kangkhalai kari haigadabano kari tawgadabano khangdre masado pakhatpana loiri amaiba sunilna tawbani khangtaba miyam madudi ngaklammi amaiba sunilgi matau aduda karisu khangdraba miyam adugi maraktagi ahan amana amu hairi oza kaidobirabagi masidi oza natranadi kanana yingbigani खुल्लेकाय सिदसु अमाइबा हाइबसे कनासु लैति ओजा नतना कनासु लैत्रबनिना ओजाना फरना प यंगिदब यादि ओजा अमाइबा सुनिल वखल नेहाक तौरगा हाइ खुरा पोसेम तरुलिबसे कनाना सुनति इतै मलैमगी मसा तोलेननि खुरा तोलेननि हाइबदु तावदा लिखाइ मियाम ngaklammi aduga ahan aduna mu हाइ ओजा karamna khullekai asidagi mangkhre haina leiriba toleno wegadoribanu maduda amaiba sunilna khura posem torolibasi tolenani haiba ai khangle aina munna yenglabani mana lekai ase wahallage haina toroklibani khura mana khullasi da leiraga thabak thoram sinase tawrabadi khanglakani haiduna ma khullase thadotuna khribani Wafamadu tabada hanaduna aduga oza karigi mana magi apokmi mamada tarulibano aduga khullase kari maramgi awana torai irei chalngadoribano maduda amaiba sunina khura likai miyamsu tabiyu tolengi mapabung oza amaiba singkham lakpase khul likai asina lautunaraga hatpani aduna likai ase awa ana turai irei chenba mikap mirau khol nangba lekai ama ohelge haina tarolibadi khura aduga hojik posem tarolibase amaiba tolena tarolibani aduga posem tawba posak adusu turilgi irol nungda thada khibana ainadi kanba ngamgadago mandi khura karigomba posak adu phumlamba tarbadi posak ado aina mangan khiba yabani tuyalda langthakibani na ai upai leitre khura wafamadu tabada hanaduna phare oza ozana haribase chumlambasu yai aduna lekai mayam tolensi amaiba oibra oitabra haibado tombaga wari sanaraga khanglagani tombada oina hanglasi tolen amaiba oibra oitabra haibado asi haraga ahanaduna tombada wahang hangli tombasu tolenna tawkiba amati mapa amaiba singkham lakpagi lairik lotna pakhiba amadi amaiba tamningi haikhiba pumba lekai miyamda hairakle tombana hairakliba do tabada lekai miyamdi ngakpana kham thengli
ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯎꯅꯔꯝꯃꯤ꯫ ꯂꯩꯕꯗ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕꯁꯦ ꯇꯣꯂꯣꯏꯅꯅꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯣ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫